Part 1 yengdragadi wari se khangaroi aduduna Part 1 yengbihawdaba singidama comment section da link oina pijaramage aduda changaga yengbiro. Ima thazilegi bro. Ima bema nang lai ro. O le ni le mi ma gi kada. Noi bu khar toi toi lau ni ma se antaki thogdong tu gi matang gi chap chap yum na lai ra bani machi masi mang da. Chango ma gi kada. Ima chalom bi da pi chango chang. Yani da kona dum chatse. Ai kya hi ni bi. Ko mum ti ta gi ing sa bi ke ha ma chen no. Apamo hello ai thamagi pom to. Kana no ba nang wari sanai du. Chuna sum ti na bi ma da ni da. Nang kai kai chalu no sum lai ro. Thawaina nang mun nang ye lai. Nang ji wari sanai du bo asem moi na ma na bra ne. Ai na hai gi lai siga kai wa no nang hai ni nang hai ro. Kai wari no ba. Asem bi ma na bi ni. Thaza ji no nai sa. Ai na hai gi lai siga wa ma ha dra khang du. As adum hai ro kai do ragi. Koi thok tre su ne adum sa hai ro. Kai no ba. Dabi kam accident thok do. Nang zo khang bi khanga man. Ado dabi kam do hojiti. Masak do mono le ni surgery lo gi dagi. Ai di masak kam da khang du mi sa bi. Nang bo na ba hang bo do no mata sa pi dra bo. Mai wari se. To si da. Hai ma kai do ragi. Dabi kam na di nang ge sem ma khang mu chona lai. Ai su no ma gi accident do gi pau do tai. Adudagi isu chatlubani adubu magi accident do bodo khara thina sokpadagi mapalam dane surgery tawdragadi yaroi na pukhi hai adudagi isu dum chatki aduga ma hali haba pau hek tabaga ai magi manakta chatki aduga video se marak thana mayam da kainam ta haijaramge mayam na passive income tan bining bo ragadi ko game se recommend tawjaramge sida khwaidagi interesting oibsne aviator games ne ko mayam ado game se sumai sana doni ko mayam plane jina pairaga pokhai dringai da koina paisa se collect ho doi ne ba ado mayam ai game ma sana jarake pare yes plane pokhai dringai da mayam paisa se ai na collect ho re ko mayam su sumaina line paisa taning go ai taragadi ai gi comment section da pijari ba link asida registration to semiro ado registration to matam da ai gi chapi hai ba promo code se season abiu ado ai taragadi mayam da 1,50,000 bawa bonus phangba yai aduga 150 free spin namasu phangbigani ko aduna mayam su ngasi dagi sanaba hobiro video makha chathanab tawse yen jing si loi chawre ni tawrise sidagi khara ga chawkhala di yon ba yarani ha yum ji da leiminari ba isane na tawrise june moi gi kari sajari bra adu hek tawrudana mamai ga se pungon ole isane ga khangdre me ikoi bu koire tawrise aidi ai tawrise soidana ko se gi thon tin jam ko gi tawrise bungo pisa ma nang sidam ta lao bungo ai ma lại cái hai cái này mà phamune ai je na handagi nangon da wam ta hange na tawramini ne cái này mà ayu cái nó nang na oidi ji kari ni haibano kari post ni haibano ai mà quen tới thabak si dia macha ni ta constable ni dai ma adubu nangu phut chu brai ba ima jadi asibu hangni na hangjibu no phut pudi sudaba yang kan wat di amma gumba wat pado kai ban adum keno taraga adum mention ge na aina khale duni ija se puchuruk dau mande na ma jidi ma do ko sardubu hidak tang thakka sagrab oh ayam baloi sagram ama asang bado adu wa thori adu am ta pija thoro ko nang koi ma di awat pidak toi pijaram mage ni chong tawri ji ngoni ai ga bu ikhe na de mi wang ba se sir sauya di mama kan khara show lang jela tana khati to ge sa skuli me ani de imai sir di chilo isa bada imai sa pu sa da ju amani sir puk thang ka tro chilo isa bada Tapi waduh kita tetap tong hang biu ba ai kok jam chi ai ge hina bi je yum da isa hum du ga mama do ge ngang na bada kan ngang ge hina bi oram ni taw ji do sir sa du je si je khata nga la ban tro Koi tapi tai du cha ge adu ka tanga ya ba hai pisa noi sar gi ne ising nga sa ba ga do kida thang khalu ima asibau da thogi ge ko ima bima sida la iro nang bo ai ma noi bu khar khar toin lau ne ibungo je accident tawdagi mang dan lai rabni noi la ga ne pakhal kara chaw thuk che doi ni ma su hoi ma handak ti ne ai ju ne yumda na ye khara yaw bu da toina la ko ngamdre sidai toi na adam ni da ima kana na ri no nang bo kana ngam do yaw ge ima do handak masa khara nungai ta ba is akhoi di khang da na hang ba la ko su ngam audre do kari no se am le re isi bu kari gi no mi nang bo
ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦꯗ ꯏꯃꯥꯒ ꯇꯥꯃꯣꯒ ꯄꯤꯖꯅꯤꯡꯗꯅ ꯁꯨꯝ ꯄꯨꯔꯛꯄꯅꯦ ꯑꯣ ꯂꯩꯕꯅꯤ ꯅꯣꯏ ꯇꯥꯃꯣꯗꯣ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯃꯪꯍꯧꯔꯤꯕꯅꯤ ꯅꯪꯅꯦ ꯁꯤꯗꯩꯗꯤꯅꯦ ꯈꯔ ꯇꯣꯏꯅ ꯂꯥꯛꯎꯀꯣ ꯅꯣꯏ ꯇꯥꯃꯣꯁꯦ ꯅꯣꯏ ꯂꯥꯛꯑꯒꯅꯅꯦ ꯋꯥꯈꯟꯁꯦ ꯈꯔ ꯍꯦꯛ ꯆꯥꯎꯊꯣꯛꯄꯗꯧꯅ ꯇꯧꯏ ꯑꯗꯣ ꯏꯃꯥ ꯑꯃꯨꯛ ꯊꯣꯛꯎꯈꯤꯒꯦꯀꯣ ꯁꯤꯗ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯃꯥꯕꯣ 이마제 머루 पैसा 아무튼 삐토게 떠보니 ꯑꯣ 레러무 ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯐꯨꯠ ꯀꯔꯝꯕꯅ ꯃꯣꯠꯂꯤꯁꯤꯕꯣ ꯑꯩ ꯇꯧꯐꯝꯁꯨ ꯈꯪꯗꯦ ꯍꯦꯛꯇ ꯁꯨꯗꯣꯛꯆꯔꯨꯒꯦꯅꯦ ꯁꯥꯔ ꯀꯔꯝꯕ ꯃꯣꯠꯂꯤꯒꯦ ꯁꯥꯔꯒꯤ ꯗ꯭ꯔꯦꯁꯁꯤꯕꯣ ꯑꯕꯤꯁꯥꯛ ꯇꯧꯔꯅꯨꯗ 이마는 ꯃꯥꯏ ꯁꯨꯖꯔꯁꯤꯅꯤ ꯃꯅꯝꯁꯤꯗꯤ ꯁꯥꯔ ꯁꯤꯕꯨ 이마ꯗ ꯁꯨꯍꯟꯕ ꯍꯧꯅꯗꯦꯗ ꯃꯁꯤ ꯑꯗꯣ ꯁꯥꯔꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯕ ꯐꯔꯕꯅꯤ 이마ꯁꯨ ꯃꯊꯟꯇ ꯉꯥꯏꯔꯦ ꯇꯧꯔꯤꯕ ꯂꯩꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯖꯔꯕꯅꯤ 이마ꯁꯨ ꯁꯥꯔ ꯑꯗꯣ ꯁꯥꯔꯒꯤ ꯐꯤ ꯁꯨꯕꯗ 이마도 ꯃꯈꯨꯠꯀ ꯂꯣꯏ ꯇꯠꯂꯤ ꯑꯗꯣ ꯁꯥꯔꯅ ꯍꯦꯛ ꯐꯕꯒ ꯍꯟꯗꯛꯇꯤ ꯗꯣꯡ ꯇꯧꯊꯣꯛꯑꯁꯤꯅꯤꯀꯣ ꯁꯥꯔ ꯌꯥꯔꯦꯗ 따비샥ꯈꯔ ꯉꯥꯡꯉꯗꯤ ꯌꯨꯝꯁꯤꯐꯥꯎꯗꯤ ꯁꯦꯝ ꯌꯥꯔꯕꯅꯤ ꯍꯩꯃꯥ ꯃꯦꯗꯥꯝ ꯂꯥꯛꯑꯕꯣꯏꯔꯦ ꯏꯁ ꯑꯩꯉꯣꯟꯗꯕꯨ ꯃꯦꯗꯥꯝ ꯑꯩ ꯁꯦ ꯇꯥꯕꯤꯁꯛ ꯇꯥꯃꯣꯒꯤ ꯆꯥꯅꯕ ꯈꯔ ꯄꯨꯔꯛꯄꯅꯦ ꯃꯦꯗꯥꯝ ꯀꯧꯗꯗꯤ ꯀꯩꯅꯣ ꯍꯌꯦꯡꯋꯥꯏꯁꯨ ꯑꯗꯨꯝ ꯀꯧꯗꯧ ꯂꯩꯔꯗꯕ ꯑꯗꯨꯒꯤ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯔꯤꯍꯥꯔꯁꯦꯜ ꯇꯧꯍꯧꯕꯅꯤꯗ ꯑꯁ 따비샥 ꯁꯥꯔ ꯐꯥꯒꯤ ꯇꯧꯔꯤꯖꯥꯠꯅꯤꯗ ꯁꯨꯝ 이베ꯝꯃꯗ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯖꯕꯅꯤꯗ ꯑꯗꯨ ꯏꯕꯦꯝꯃ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯒ ꯁꯥꯔꯒꯅꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯔ ꯂꯩꯔꯝꯃꯣ ꯑꯩ ꯆꯥ ꯑꯝꯇꯪ ꯂꯣꯜꯂꯨꯈꯤꯒꯦ 아이자 ꯅꯪ ꯁꯥꯎꯅꯨꯀꯣ 따비샥ꯇꯤ ꯑꯁꯨꯃꯥꯏꯅ ꯉꯥꯡꯖ ꯂꯩꯔꯕꯅꯤ ꯁꯥꯎꯗꯦꯗ ꯇꯥꯃꯣ 따비샥 ꯆꯧꯀ꯭ꯔꯤ ꯑꯝꯇ ꯄꯨꯕꯤꯔꯛꯎꯕ ꯌꯥꯔꯦꯁꯦ ꯐꯝꯐꯝꯒꯤꯕꯨ ꯁꯤꯗ ꯑꯗꯨꯝ ꯐꯝꯃꯁꯨ ꯌꯥꯕꯁꯤꯕꯨ ꯑꯗꯣ ꯇꯥꯃꯣꯗꯤ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯝ ꯅꯠꯇ꯭ꯔꯣ ꯑꯧ ꯈꯔꯗꯤ ꯐꯒꯠꯂꯦ ꯇꯥꯃꯣ ꯍꯣꯏ ꯌꯨꯝꯁꯦ ꯌꯥꯝ ꯂꯤꯔꯦꯀꯣ ꯑꯗꯣ ꯀ꯭ꯋꯥꯇꯔꯗꯗꯤ ꯀꯔꯝ ꯀꯥꯟ ꯍꯣꯡꯀꯠꯇꯣꯏꯅꯣ ꯍꯛꯆꯥꯡꯁꯤ ꯈꯔ ꯐꯔꯛꯄꯒ ꯀ꯭ꯋꯥꯇꯔꯗ ꯍꯣꯡꯀꯠꯅꯕ ꯇꯧꯔꯗꯕꯅꯤ ꯑꯗꯨꯒ ꯌꯨꯝꯁꯤꯁꯨ ꯁꯥꯅꯕ ꯇꯧꯔꯒꯦ ꯕꯨꯡꯉꯣ ꯍꯩꯃꯥ 이베마 ꯅꯪꯁꯨ ꯍꯜꯂꯝꯗ꯭ꯔꯤꯅ leyu 이자지디 짜 누가 타보 낭보 hema pisaktubu saga amnodrbo 이마 야니에 야르드라네 이베마 kayumne haibuna noigidupo 이마 후이드롬네 huitron hema adudi yekti thokte yengoi noi angang amta nadrabani ko aduna ne mamada hayu imana ne hainaba la ni na 이마 아이도 타범 줄래 해봐 oh 찰라게 cho ijachi kemta ju bijadre tawrisi ꯀꯔꯤꯅꯣ ꯏꯃꯥ ꯃꯤ ꯏꯀꯥꯏꯔꯝꯅꯤ ꯏꯀꯥꯏꯔꯝꯃꯣꯏꯁꯨ ꯈꯪꯗꯦ ꯏꯃꯥꯅ ꯄꯪꯉꯥꯡ ꯉꯥꯡꯉꯤꯗꯨꯕꯣ hai sibu kaidauge noi luhong khongdong matam loi yaurabani angang so amata natre imana ne matam chare khallaga hawdorabani yengoi ibungo nangna wakhan ta dana leiringi matam duda nupi macha duna nangi damakta kya da wana hona jakhiba nama aina lairik laisu haidana chen chong tawba ngamba su nata khoi gidi miron su leijaba nate do aduna ne nupi macha do aidi ima oina lawsin ba pami harisin ꯆꯥꯃꯅꯥ ꯁꯨꯡ ꯂꯩꯔꯝꯗꯗꯅ ꯋꯥ ꯁꯣꯔꯣꯛ ꯃꯆꯤꯟ ꯇꯥꯔꯅꯤ ꯑꯃꯨꯛ ꯆꯠꯂꯨꯁꯦ ꯍꯩꯃꯥ 이베ꯝꯃꯗꯤ Bisa, nang bukhara tu nalolok pakai dauge, nupi masa tu saga amat tak pa nang dagay sakre, mayum bu yauramani. Hoy se pare se, sado imadam tapi rau se. 세 이마도 하원 탁도 세 아마지나 살 탁도 이마 아이나 살가 이베마가도 와ring hak 사자나 봐나 아이나 마땅 hak 상관이다 Yang pai ni tu di bisa, sini ni tu na. Nang sida thari e de ning thong manai tik cha ba yeng ngoi do. 이마 나사주 빵업긴 없다버니다 너 이마 응당제 괜장 짜지게 Ibu mana saning bu do hek thong jalu. ꯀꯔꯤꯅꯣ ꯏꯃꯥ ꯉꯥꯡꯅꯔꯤꯗꯨꯕꯣ Hai, ungdang gi injang hang na bani. Karino taroi ta kan de hek taradana. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯨꯛ ꯋꯥꯊꯣꯛꯅꯕꯨ ꯇꯥꯡꯈ꯭ꯔꯦꯃꯤ ꯇꯧꯔꯕꯣꯠꯅꯦꯅ ꯁꯤꯕꯣ ꯑꯗꯣ ꯅꯥꯕꯗꯗꯤ ꯁꯤꯃꯨꯛ ꯐꯕ ꯂꯩꯄꯣꯟꯇꯦ ꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯁꯥꯔꯁꯨ Inomda hang jagiba. ꯀꯩ ꯍꯥꯏꯒꯗꯕ 이베마 Dabikram hoyum se sida oi doira. 마네 이베마 아쿠 셔를 강나비브로 라오 ngakang 팜 라오 정고 Yani. ngakang 팜 먹고 아이 아쿠 셔 담다 하여비 Musa. 와리지 누가리 타모 굴리제 막학다 중아리 시험다 한자 도기지 아도 타모기 마밍 아생부제 개 거기 아이디 타모 공문데나 타모 좀 거기 마밍 가오래 ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯑꯁꯥꯝ ꯀꯨꯏꯅ ꯈꯪꯅꯔꯛꯑꯒ ꯑꯩ ꯃꯤꯡ ꯍꯧꯖꯤꯛ ꯈꯪꯉꯝꯗ꯭ꯔꯤꯕꯣ ꯍꯥꯏꯁꯤꯕꯣ ꯀꯥꯎꯊꯣꯛꯈꯤꯕꯩꯅꯤ ꯑꯩ ꯃꯤꯡꯕꯨꯗꯤ ꯕꯤꯀ꯭ꯔꯝ ꯀꯧꯋꯦ ꯑꯗꯣ ꯑꯩꯗꯤ ꯃꯊꯪꯒ ꯍꯪꯉꯛꯑꯗꯤ ꯍꯥꯏꯔꯣꯏꯗꯕꯅꯤꯀꯣ ꯀꯥꯎꯔꯅꯨꯀꯣ ꯀꯥꯔ ꯑꯗꯨꯝ ꯅꯤꯡꯁꯤꯡꯒꯗꯧꯅꯤ Nuju loi lakadabani ko antakine naneju parlor dai do changjira khali ye ibungo rumam dai gi kayno haisibu Hema bema kayno ni
이비마 까나니 이마시데 누피 마짜 아무 레름부두부 ꯑꯗꯨꯅꯤꯅꯦ ꯍꯧꯖꯤꯛꯇ ꯀꯞꯄꯒ ꯆꯦꯟꯈ꯭ꯔꯤꯕꯅꯤꯅꯦ ꯏꯃꯥꯅ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯍꯪꯉꯛꯄꯗꯕꯗꯨꯁꯨ ꯅꯪꯍꯧꯗ꯭ꯔꯦꯗꯣ ꯈꯪꯗꯦꯅꯤ ꯃꯥ ꯑꯩꯈꯣꯏ ꯁꯔ ꯍꯪꯉꯝꯕꯅꯤꯅꯦ ꯃꯥꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯔꯤ ꯏꯕꯨꯡꯉꯣ ꯅꯣꯏ ꯁꯥꯔ ꯍꯪꯉꯝꯃꯦꯕ ꯍꯩꯃꯥ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣꯅꯦ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯗꯥ ꯕꯤꯀ꯭ꯔꯝꯅ ꯑꯗꯨꯃꯥꯏꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯦꯡꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ ꯑꯗꯣ ꯗꯥ ꯕꯤꯀ꯭ꯔꯝꯒ ꯅꯕꯥꯅꯤ ꯑꯝꯇꯪ ꯆꯝꯊꯣꯛꯅꯅꯕ ꯍꯣꯠꯅꯧ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯎꯈꯤꯕꯗꯣ ꯑꯗꯨ ꯅꯤꯡꯁꯤꯡꯉꯨꯔꯗꯤ ꯑꯩ ꯆꯝꯅ ꯂꯣꯏꯅꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯕꯗꯤ ꯉꯝꯗ꯭ꯔꯦ ꯕꯦꯝꯃ ꯁꯦ ꯆꯥꯒꯤ ꯆꯥ ꯑꯗꯣ ꯁꯤꯃꯗꯤꯅꯦ ꯄꯤꯔꯁꯨ ꯀꯔꯤꯝꯇ ꯊꯛꯑꯣ ꯌꯥꯔꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯏꯃꯥꯅ ꯄꯨꯔꯛꯇ꯭ꯔꯕꯅꯤ ꯊꯛꯅꯤꯡꯗꯦ ꯏꯃꯥ ꯇꯨ ꯏꯕꯦꯝꯃ ꯁꯨꯃꯥꯏꯅꯗ ꯇꯧꯗꯅ ꯂꯩꯔꯕꯅꯤ ꯀꯔꯤꯝꯇ ꯆꯥꯎ ꯊꯛꯎ ꯌꯥꯗꯒꯩ ꯏꯃꯥꯅ ꯑꯃꯨꯔꯛ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯅꯅꯦ ꯏꯃꯥ ꯅꯪ ꯌꯥꯔꯦ ꯆꯠꯂꯣ ꯋꯥꯔꯤ ꯑꯩꯗ ꯉꯥꯛꯇ ꯁꯥꯒꯦ ꯊꯣꯛꯆꯔꯒꯦ ꯑꯊꯨꯕꯗ ꯎꯅꯅꯕ ꯍꯣꯠꯅꯧꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯍꯣꯏ ꯗꯣꯛꯇꯔꯁꯨ ꯌꯥꯔꯦ ꯂꯩꯍꯧꯔꯣ ꯁꯤ ꯊꯣꯡꯒꯥꯟ ꯐꯥꯎꯗꯤ ꯊꯤꯟꯗꯣꯛꯄꯤꯒꯦꯁꯦ ꯊꯥꯖꯅ ꯕꯤꯀ꯭ꯔꯝꯕꯨ ꯂꯥꯟꯅ ꯂꯧꯗꯨꯅ ꯀꯞꯇꯨꯅ ꯆꯦꯟꯊꯣꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯅ ꯊꯥꯖꯕꯨ ꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯕꯨ ꯔꯥꯖꯅ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ ꯊꯥꯖꯅ ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯙꯥꯔ ꯀꯥꯔꯗ ꯑꯗꯨ ꯇꯥꯍꯧꯈꯤ ꯔꯥꯖꯅ ꯈꯨꯟꯈꯤ ꯊꯣꯔꯛꯑꯦ ꯍꯥꯏꯔꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯇꯨꯃꯤꯟꯅ ꯉꯥꯎꯕ ꯅꯨꯄꯥꯁꯦ ꯃꯤ ꯂꯥꯛꯏꯒꯁꯦ ꯎꯕ ꯅꯠꯇꯦꯅꯦꯀꯣ ꯍꯩ ꯃꯤ ꯂꯥꯛꯏꯒꯁꯦ ꯎꯕ ꯅꯠꯇꯦꯅꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪ ꯊꯣꯔꯛꯄ ꯍꯞꯇꯥ ꯑꯃ ꯐꯥꯔꯦ ꯊꯣꯛꯂꯛꯄ ꯏꯇꯥꯎ ꯉꯥꯛꯇꯪ ꯐꯝꯃꯨꯀꯣ ꯑꯩ ꯆꯪꯉꯨꯒꯤꯒꯦ ꯂꯣꯏꯁꯤꯜꯂ ꯊꯣꯛꯂꯛꯀꯦ ꯕꯣꯗꯤꯒꯗꯤ ꯃꯩ ꯇꯥꯔꯦꯍꯦ ꯉꯥꯏꯈꯣ ꯆꯪꯒꯤꯅꯨ ꯂꯥꯛꯑꯣ ꯋꯥꯔꯤ ꯑꯝꯇ ꯁꯥꯖꯤ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨꯔꯁꯦ ꯐꯥꯔꯦ ꯏꯇꯥꯎ ꯌꯥꯗ꯭ꯔꯦ ꯅꯪ ꯊꯣꯔꯛꯀꯅꯤ ꯈꯣꯠꯀꯅꯤꯒꯁꯦ ꯄꯥꯎ ꯁꯨꯡꯄꯤ ꯄꯤꯔꯛꯇ꯭ꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯁꯥꯎꯅ ꯏꯇꯥꯎꯁꯦ ꯍꯟꯗꯛꯇꯤ ꯅꯇꯥꯎꯁꯦ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯇꯧꯊꯔꯦ ꯃꯑꯣꯡꯒꯗꯤ ꯍꯧꯖꯤꯛꯇ ꯕꯁꯟꯇ ꯂꯥꯛꯏꯔꯕ ꯅꯪꯒꯤꯁꯦ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯋꯥꯁꯦ ꯀꯣꯏꯊꯣꯛꯂꯒꯦ ꯏꯇꯥꯎ ꯁꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯈꯪꯕ ꯌꯦꯡꯉꯨꯁꯦ ꯏꯇꯥꯎ ꯑꯦ ꯀꯩꯅꯣ ꯑꯁꯨꯛ ꯊꯤꯕ ꯅꯨꯄꯤꯁꯦ ꯁꯤꯗꯔꯣ ꯅꯪ ꯉꯥꯎꯔꯤꯁꯦ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯀꯔꯤ ꯍꯥꯏ ꯊꯤꯃꯜꯂꯤ ꯀꯔꯤꯅꯣ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯑꯩꯅ ꯈꯪꯕ ꯂꯩ ꯑꯩ ꯍꯥꯏꯕꯤꯒꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯊꯤꯕ ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ ꯏꯁ ꯏꯃꯥꯏ ꯉꯥꯎꯗꯅꯒꯁꯨ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯍꯥꯏꯔꯛꯄꯁꯦ ꯂꯣꯏ ꯀꯥꯎꯔꯤꯅꯦꯕ ꯅꯪ ꯃꯥꯏ ꯋꯥꯈꯜꯗ ꯍꯥ ꯑꯁ ꯏꯇꯥꯎ ꯑꯙꯥꯔ ꯀꯥꯔꯗꯇꯕꯨ ꯌꯦꯡꯉ ꯊꯤꯕ ꯋꯥꯅꯤ ꯑꯁꯦꯡꯕꯗꯗꯤ ꯃꯥꯏ ꯃꯁꯛꯇꯣ 이씨, 액팅이가 되죠. ям 두꺼지. 앞다 떠도 헤이 헤이나디고. 까 얘기 샵때 얘기. 문 내용은 아이는 마삭지대 얘기고. 강이가 이노 시디야. 예 예. 시디 티 파자버니 해. 아코이 저 시회가 뛰나버니. 아이 저 시대기 떨어가 넘버 넘비로 오르지. 이따 어디디 넘버도 안 들러보니 아씨. 시 넘버 지금 너는 마타 사이로 세. 아코이 그노도 폰 떨어가 로비랄게. 할로. 저씨. 너희는 만나비 타자기 넘버도 엄다 타러오바. 호이니 아니 야오게라 아홉 야오게라 타자로 아메 했다. 야이 그들어게. 다른이다. 아도 넌 까다이도 팀이 루이노바 시니피지. 와리드디 꼬나 리레 이따 넘버도 하나 다로 아스. 어도 나이 넘기드래. 다 로이드니 형거. 미나 타라게 하이리 마타다. 라오세 사이버 토우지. 어 이따 여기 러셔로. 프리뚜가 쩔어. 어 애들이 로션 이거 안 해먹고 아이시다 가 가게 들어오고. 폰 넘버디 레레 아이고 콜렉트 또 틀어드는 에라 누빠 마차나 헬로 타자나 조시고 असुमना थाजगा वारी सारुबदगी थाजगा विक्रमगगी लेनरीबा मरी अदु रासना खंगलकी मथाना चत्पे यारेने अमुक केसनदना Aya, Daras, 그럼 간 통레이노. 집에 실랑. Daras ang mga hanggang bumusida. Ano sila? Daras ni tabag tawag dagi, nasakulan ta sa thome ko. 빵아이 나이점이래 As 라이자 난 우지 감 까이데 탕이 as angang ya mamangida asbuwa ni na. 까이는다 까이데 탕이 Hantag UPSC exam da Manipur dagi maitem sam khayar khibdo. Tamo bikram dikhambra. 아우 탕이 ꯑꯗꯨꯗꯨꯒ ꯏꯕꯥꯅꯤꯒꯁꯦ ꯍꯧꯖꯤꯛ ꯑꯍꯟ ꯃꯁꯦꯟ ꯋꯥ ꯈꯔꯗꯤ ꯍꯧꯗꯣꯛꯅꯔꯦ ꯑꯗꯣ ꯑꯦꯛꯖꯦꯛꯄꯨꯗꯤ ꯈꯪꯗ꯭ꯔꯤꯗ ꯑꯗꯨꯝ ꯁꯨꯝ ꯑꯩꯅꯁꯨ ꯈꯔ ꯈꯪꯖꯕ ꯑꯁꯦꯡꯕꯩ 라이자 ꯑꯗꯨꯗꯤ ꯋꯥ ꯑꯃ ꯂꯩꯅꯦ ꯑꯦ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ ꯃꯣꯏ ꯑꯅꯤꯅ ꯑꯗꯨ ꯌꯧꯅ ꯅꯨꯡꯁꯤꯅꯔꯒꯗꯕꯨ
이반이나 얘기해봐 혼나대다. 이반이나 뭐니 잠깐 와리 사나는데 파로이더라. ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯅ ꯃꯇꯝ ꯑꯃ ꯂꯦꯞꯄꯛꯑꯒꯦꯀꯣ Tamo디 samaina koi ba tholak tabji koi ramani ko sidai thapuk su join tawrani isang ju sangaro ꯍꯣꯏ ꯁꯤꯗꯒꯤꯗꯤ ꯊꯕꯛꯄꯨꯗꯤ ꯈꯔ ꯆꯤꯜꯂꯅꯤ ꯑꯩꯁꯨ ado tamo aina samaina namdana koi rujani puthorokse tamo sabra ꯁꯥꯎꯗꯦꯗ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯑꯩꯁꯨ ꯀꯥ ꯃꯅꯨꯡꯗꯨꯗ ꯂꯩꯃꯟꯗꯅ ꯍꯛꯆꯥꯡꯁꯦ ꯋꯥꯔꯕꯅꯦ ꯍꯟꯗꯛꯇꯤ ꯊꯥꯖꯅꯤꯅꯦ mane thajani ꯅꯪꯅ ꯊꯥꯁꯦ ꯀꯃꯥꯏꯅ ꯈꯪꯉꯝꯃꯤꯕ wari jai khangalage daras ꯔꯥꯖꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ ngaitang oire daras tamo siram talaki ꯔꯥꯖꯥ ꯁꯤꯗ ꯑꯝꯇ waje koi tholaje thaja nangna de hana masa khangamgiro da bikram nabani gi wari do ai hana di khangamde adubu hauji khangnaba matam jidadi aina nakhoi ani gi nafam de yet poina thogre ado ai ngasi de nangi nafam da kana gumba ma masak ta ke khanduna lakhiban mangde bija tai kana sunate tamo bikram ha mahako ꯊꯥꯖ ꯑꯩ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯀꯟꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯦ ja ngasi di tamo bikram je nangi nafam da sinaramago warago pumba phar daras chalaje ꯍꯣꯏ ꯆꯠꯂꯁꯤ ꯑꯁꯦꯡꯕꯗꯣ ꯈꯪꯗꯕꯅꯤꯅ ꯑꯩꯅꯗꯤ ꯀꯌꯥ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯗꯣ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯦ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯑꯦ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ ꯍꯣꯏ ꯆꯠꯂꯁꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯇꯞꯅ ꯇꯞꯅ 50Kꯗꯤ ꯌꯧꯁꯜꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯒꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯍꯦ ꯅꯣꯛꯀꯅꯣ ꯑꯗꯨꯒ ꯁꯤ ꯑꯉꯥꯡꯁꯦ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯣꯝꯕ ꯌꯥꯝ ꯀꯟꯕ ꯑꯉꯥꯡꯅꯤꯀꯣ ꯃꯥꯅ ꯃꯣꯏ ꯀ꯭ꯂꯥꯁꯇ ꯂꯣꯏ ꯈꯣꯝꯃꯦ ꯍꯥꯏ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ 50K ꯌꯧꯕꯒ ꯒꯤꯐ ꯑꯋꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯒꯅꯤ ꯃꯃꯥꯡꯗ ꯁꯣꯏꯈ꯭ꯔꯁꯨ ꯍꯟꯗꯛꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯒꯤꯐ ꯑꯋꯦ ꯄꯥꯡꯊꯣꯛꯆꯒꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯦꯛꯁꯟ ꯍꯩꯃꯥ ꯕꯦꯃꯥ ꯀꯩꯅꯣꯅꯦ ꯑꯦꯛꯁꯟ tamo ꯇꯞꯄꯦ taman bro ꯈꯣꯟꯖꯦꯜ ꯇꯞꯃꯜꯂꯦ ꯁꯦ ꯑꯩꯗꯤ ꯁꯣꯝꯗ ꯁꯨꯝ ꯀꯩꯅꯣ ꯍꯣꯏ ꯑꯗꯨꯝ ꯌꯦꯡꯉꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯦꯛꯁꯟ ꯍꯞꯇꯥ ꯑꯃ ꯊꯣꯛꯂꯛꯑꯦ ꯏꯇꯥꯎ